Image Paodam Yang Bill Singwahan with that, Taram Noxable in the Kurumjari. Nasiki Marueva Pauda, Hayang Neil Sako Mari Lena, Nagi Mela, Fishery Minister and Casina Hodokre. Demonetization Bujaning the Pondotuna, Kong Junction Cree, Loinana, Categorical Kendra Live among Singa, gas connection, Lemna Pangan Cree. Hauzik Mapunga Pau, Lobby the sea. Step a Sigi in a Hayang Panto Kadoriba, Chokumaya Moiba, Ningle Sako in a lap Puga, Mangoidana. Manipur lenga ki fishery department senduna thai wanda leiba DM College of Arts ki ground nga kilogram listing maudrarom hen puthokuna nga gi mela fish pair cum fish craft competition ngasi fishery minister and Kayasin hodokre thorom aduga mari lenana minister and Kayasin high state asigi oina tampak khakta da nga yokpagi hainabi leiba asi hongdoktuna singi maham singdasu nga yoktuna mathau taba nga sing puthoknaba Manipur lenga ki thorang leire Manipur si atopa state singa yengnabada yamna pikpa state amani adubu lamdam asi mapuna kudol tawbiramba sana lepak amani Manipur si apikpa state ama oijarbasu maming satpa malemgi miyamni kai khumnaba state ama oiri malemgi lebak sigi manungda India bu saktakpada Manipur na sawu thodang lori Manipur lenga ki fishery department asi awangnopo ki state singi manungda top pa thoidok hendokna thabak tawwa Manipur lenga ki department ama ohensi lamdam asi top makal ki port sing Pangba lamdam amani masi manungda top nga makal sing phangba state amasu oiri nga pothok pri banga mi singasu matam gi Manipur lenga na piba training yauduna pothok hena pothok na bhona si state asigi oina nga yokpagi henabi asi tampaktana ayamba oina tawi masigi sanabi asi hongdok khanduna singi mafam singdasu nga yokpagi henabi thamsi masina state asigi mathau taba nga gi sangdagi hendoktuna khwaidagi nga pothokpa state ama oiba ngamgani Hiramasida Manipur Chief Minister and Biren Haksina Loduna Tabakaya Paikati. Chief Minister Gimiang Makada Fishery Department Tabakaya Paikat Pasu Haure. State Asigi and Nga Matau Tava si metric ton Yankay Humdoini Adubu, Hosi State Asigi oina Potoliva Nga si metric ton Kuntani Toy Kaftani. Awat metric ton Kunatoy si Mapandaki Pusilak like a scenery. Adubu. Lakliba in Kumjali sing and Sumna Kunitoy Fauda, Mapandaki Lodun Scenery Ngasing Asi Loroi. Ishana Potoksanava Tabak locally high. Makata na su ngami singi awat pa kuning mag-action gadi haina minister na pongdok ke. Ngasi sangnon na kiba ngagi mela aduda makok taraba miyo de lupa lak ama ani suba tata na lupa lak lising humbudra ahum suba na lupa lising yangkay amadi state asida mahusadi lejar nga makal khwaidagi hena puthokpa miyo da consolation mana wena lupa lising kun pi na puning thawat ke. State asigi fishery department na lep pa mamalgi matung ina mela asida nga ge arumbagi matung ina kiji da katla na lupa sani dagi sahum phawba rau na lupa sani dagi sani humpu phawba mirgal na lupa sani dagi sani humpu phawba kamal kap na lupa chamaga humpu dagi sani kunthra phawba grass kap na lupa sani dagi lupa chahum phawba silver kap na lupa chama yakhai dagi lupa chama marfu phawba pengba khabak na lupa changma dagi lupa chatet phawba amadi ngaton lupa changma gi mamal piduna miyam da phangan khe Ngagi mela si ningol sakho bu yengduna tongan mafam singdasu pangthoknari thoromasida fishery department ki director Bidyarani ayekpam yauna fishery department ki official singsu saruk yakhe first ningol sakho ba nga mela ngasi kwakaithel gi tidim ground su lamjingba agro na sinduna pangthokre haiba mela sida punna stall humpuna saruk yaduna tongan ba makhal gi nga sing puthokki loinana heyeng pangthok kadoriba Manipur ki chaurba kumai ningol sakhobugi damak miyamna nga sing leiba laknakhe hayeng Manipuri khwairi chawba kumai ningol sakhobuna lakpaga mari lenana miyamna pot leinabagi sang yamna wangki kaksing kaithel lasu pot leiba lakpa miyamna krikrik inaduna pot leinakhe
Hayeng Hyangagi Nini Pan by Irai Numichida, Manipuri Kwai Sawa Kumai Manung Ama Oiba, Ningol Chako Bana Lapaka, Iroina, Manipuri Governor Dr. Nasma, I have to Lana, Lamdamasi Miam, the Yapa Pausel Pirakli. Chief Minister N. Birenasu, Ningol Chako Kumina Lapata, Yapa Pausel Piva Galina, Kumayasina, Masin Mopa, Babu Muscle, over Singi Mari Hena, Pagapo Orsano Hirakli. Power IPR Minister T.H. Bishosi Nasu, Ningol Chako Lapata, Imung Manungi Musingi Mari, Pagatan Batanatana. Society Amabu Unity Integrity Purpada Tembang Oresuna Haina Pausel Pirakli. Center the Paliba Prime Minister Narendra Modi and Lusingba ND Lengak Hokiba Inkumja listing and Sunatra Tuktagi Lebak Ashida demonetization Sanan Kiba Sahi Anima Pung Parkpada Congress na Lebak Sin Matuna Kongang Sanction Kre. Kongang Manipur Su Manipur Pradesh Congress Committee MP Sisina demonetization bu Yaning the Bafong Doctona Time when the Leba RBI Impali office Mamang the Kongang Sanction Kre. Kongang to the Saruk Yakiba MP CC President TN Hawkim High ND Lengana demonetization Sanhan Kibadagi Lebak Ashida Leba Industry Macha Amadi Surga Hinjaba Lomish in the Sound Awa Sitting Piri International Monetary Fund na Hausik Lady Bomong Ashida Asumasum Satarabadi India si financial crisis Lagani Haina report Piravanina Narendra Modi Lengak Ase Aiko Yaning Day Atumatam the resign to the High K. Kongjang adu the Saruk Yakiba MPCC Vice President T Mangiba Bun High ND Lengakna demonetization Tokibasi Maru in a black money Mutatkani Haibani Adubu black money Mutatpagi Mahuta Apikpa entrepreneurs sing Lomi sing Amadi Lad Miam when India Lemai Mutanaba or in Honare Aduga demonetization Tauraba Matunda Bank Halakpa Sel Lisada Modrampan Halakre Maramaduna ND Lengakna black money Putokani Haikiba Dukada Lakre Modi Sileva Asi Miami Mayokta Tabakta Mishakni Mark Lengak Amukhanalak India say Pumang Margan High K. Manipur Malem the Sakta with Aso Mapam Ama Oiba Tang Tagi form as the academic curriculum the Puraknabagidama school sing the Tang Tagi was alone about education minister got. Atumatam the Tanaragan Haina, Nasi, Hotel Nirmala the Pangtok Kiba, Thorum Ama Saruk Yaba, Lakiba, Arden Karsagi minister Lampukpam Zen to Kumana Paumish in the Pongdokre. Minister Makatana Haikiba the Tanta Hibasi Tasena Ikogi Manipur Malem the Sakta with the Yam Namaru ever art form Amani. Haina Lorbanina, Tanta Yokat Nabagidam school singer Masigi was a loan of education minister got to what the Tanaraga, Committee Semlaga, Lakotpaya, Tabak Lokalagani. Pradhan Mantri Ujjala Yoznagi Makada, Ketrigao Kendragi, Manung the Leba, Lyra Imung Singa, Kendra Sigi, MLA, and Inderjina gas connection sing Pangan Cray. Nasi Thoramadu the Mari, Lenana, MLA and High, Nasi, Yentok the gas sessing a sea, Maru in a Manipurgi, Quaidagi Chow, Kumai, Ningol Sakuba, Asigi, Kudol Oina, Young Inupi singer, Zak Tong that Tenaba, Kudong Sadva sing, Kok Nanaba, Yentopani. Magna Makata and High Kivada, beneficiary Kayama connection, Pang the Labor Singsu, Atuba Matamda, Pangana Honorgani. Punna, beneficiary Kuntrama Toida, gas connections in Piki. Thromaduda, Lamda Madugi Pradhan. Amadi members sing su saruk yaki. Chakobra lakpasida. Paidigi mabung mupaga ani gi nushina bamari. Laikpal lairaba laitaba ani gi wakal thadu narakanda. Hawba hoktaba ningon chakob se sara amak chamin naduna masin nupagi nushina gi mari leinana nasi agi lamdam sida ai angamba ai kitagaw kendrasi jati ahumna panjaba jati ahum gi sasaba leirang amani masensi aduki matik nushi janana koi mai cha lei minei haibigi asi ai koi sakarna thadara ibo jula scheme mari leinana gas pidabaga khara pijabasida mayamna ai lemori bo walori bo koliba mayam pe da mayam hari duju ai ngamno pida gona jage Moirang Kendri Manung Sana Leva, Kwakta Sandongda, light street light Yantopagi Thorum Ama, Kwakta Sandongda, ex MLA M. Pitrivirazi Ming Makada, Moirang Assembly Youth Congress Committee in Sinduna, Nasi Pangtokre, ex MLA S. Gopal Singh, ex MLA M. Pitriviraj Singh, social worker M. B. Kalamuddin, Amadi, MD. Mashing Alina, from the president members sing on the Saruk Yaki. Moirang Kendri Sandong Awang Amasung Makalekai. Kilometer ani hen sangba lambi da thanaba street light when a sinanaba
LED bulb yankhai ga konaba switch reflector amadi wire coil nipu nipan Sandong Youth Welfare Association ki secretary Joy Kumar Sograkpam Sandong Guide Union Club ki secretary P Inaw Singh hada polam sing adu khusinaki thorom duga mari leinana ex MLA M Prithviraj na phono ki bada mahaki makai dagi tengbang wena laikai asida pi polam sing asi laikai miyo sing na nithi si na duna numidangi matam da lambi ngal handuna chatpada akiba pok pakhadi fargani makhata na kuina sinanaba miyam na section na hona view hainasu man appeal tawki handakta Jaipur da hodokhiba the Commonwealth Judo Championship da pre-cadet girls under 15 की category da gold lor krabi Irengbam Kalpana Devi amadi Laisam Guguria Devi bu ngasi Impal International Airport ta Maylambi Sports Academy na pokre Irengbam Kalpana Devi apokpa ai megha mayang Impal ani longbina kg humphum doigi makhada gold lor ki amadi Laisam Guguria Devi apokpa L Joy Singh mayang Impal thana awang lekai na kg humphum doigi mathak ki da gold lor ki bani Haribas Championship asi November ki tang tama thoi phawa chathaki gani haire Bishnupur Ward number manga gi manung chanba thingujam laikai dagi kidney animak fail or truck driver yumnam devdatta da truck driver singi WhatsApp group highway warriors na selimateng pangkre truck driver nipuni pa na punsilaga sengkiba WhatsApp group highway Warriors ki driver sing ngasi devdatta gi yumda laktuna ma ki layang muda mateng oina haiduna lupa lising kunipan mateng pangki truck driver singi WhatsApp group na ma ki ana bu gi damakta mateng oina haiduna mateng pangpada devdatta masung ma ki mun ngai phongdorok WhatsApp group asigi member amna hai kidney animak narba devdatta na dialysis tawda sale sangba imung manung gi leitamana maram oiraga ma ki dialysis tawi sale puthopang ngamdabdagi imung gi awa si yenglaga WhatsApp group asina mateng pangbani group asina makhatran su mateng pang gani haiki Kakshingwari Senapati Lekai da Naurem Nabasandra Singhana Sandokpa building da Salaiba New World Boarding da Thasi Tang Taruki Nubidang Pung Nipan Makhairom Tabada boarding asibu salariba Puten Binoy Sahiyangkai headmaster Kakshing Public School Kerala Malapuram district tagi Housing na palel manaki thamla khole da leibana boarding adu da leibi class 9 tamlibi satri amada namduna natabli chatli haibagi thodoka mari leinana boarding asida so irang ama thokre haiba thodok asi Sena Athletes Organization Kasingwari na yamna haksin na lawbuga loinana victim oholobi damak nuaitaba phongdok lakli haina Sena Athletes Organization Kasingi president gi serol amana phongdok lei serol asina makha taribadi p Binoy asi sauna konba area da boarding salaiba amasung laibada atingba thamle maki mathakta ain yobe matik saba serak athu da pbu asigma thodok singa se thoktanaba register tawdaba boarding amata club asina konba area da salaibada atingba thamle amadi labdam asida asigma pamda thodok sing thoktanaba register tawdaba boarding amata salaibida nabasu sawi makedagi appeal tawle hanagi union minister P Sidambaram haikre lengak na yamlaba senpham ama Reserve Bank of India dagi demand tawri RBI gi governor nadi madu yaningdri November 18 da phamgadoriba board ki meeting da governor na magi warep adu adum hongdan legani haibagi wafam Sidambaram na phongdorklei RBI gi governor Urjit Patel bunamduna pham thado halabadi madugi werkada phibam adu yamna mang taningai haikri RBI dagi lengak na lupa crore lakh amagi demand tawri hairuna Manmohan Singh ki lengak ta finance minister oramba Sidambaram na lengak pumaral siri Oiro phim masida governor Urjit Patel na tawba yaba ani lei senpham adu transfer tawba ama natraga pham thadokpani senpham adu transfer tawbada natraga governor na pham thadokpada tholgada ba yamna sathiraba mang taningai oiba ama thokani haibisi lenga khangde haibagi wafam hanagi finance minister Sidambaram na haiki hojik aroibada maroi paw unu pijari Hayeng Ningel Sako Buga Mari Lenana, Ngagi Mela, Fishery Minister and Kasina Hodokre. Demonetization Bujaning de Pondokuna, Kong Junction Cree, Loinana. Category Kendra Lai Mung Singa, gas connection, Lemna Pangan Cree. Nasi Paodam Sandok Saba, Matang Silvajere, Miamo, Pana, Kunjay.